Akosbani Imphal, Wahengbam Rajesh na pau pajari ahanbada maruba pau. Numit marini sathagadaba aikogi Imphal International Film Festival ngasidegi Imphal gi Palace Compound da laiba City Convention Center da haukre. IPR Director Ngangum Uttam Nahari Sexual Harassment ga mari lainana karmacharis na thabak subam singda Internet Complaint Committee sembagi tangai fadaba lai. Pradhan Mantri Nahari Sarkar gi chakot thorangi model asi leibaki hana haibaduni masi kanagumabu pelan naba tawbada miyang thamba nate leibaki oina apenba aduda thamba miyang ni. Pariksha pe charcha gi nipanlak suba edition tha sigi tarada naidri da pangthok lagani amasung kunthra nipan suba National Games da Manipur gi cyclist amasung boxer singna senjengi takaman pangle. Anisuba Ekogi Imphal International Film Festival ngasi Palace Compound Leva City Convention Center da Information amasung Public Relations IPR Mantri Dr. Sapam Ranjan Singh na hogdokre. Hogdokwi tharamda Dr. Sapam Ranjan Singh na hai Manipuri filambo malemgi thakta yaunaba hena khumang chokshinaba Information amasung Broadcasting Mantraloy na ahenba miyeng changbagi tangai padabalay. Film haibasi lol kenabalay rabasu mipum kudimang na yengnari Mantri na hai. The language that is spoken in a film, that does not matter, because we remember whatever, even old ladies and all people who do not understand the dialect in the movie, but when they see the picturization and the way they act, meet the people, they start, they get emotional and they understand the story, and this is all about that. What how the actors and the actresses, they put up their performance. It's something really amazing that they could convey what they want to say through their acting skills, and this is something, it's just wonderful to. Thoromadura Saruk Yakiba Raijagi Chief Secretary Prasant Kumar Singh na hai film na samas asida achoba thogdang loduna lakli Manipuri film kaya section na thamduna amadi miyam na film sing asi yengba phangnaba honabada achoba thogdang loriba film ga mari lenaba miyoi sing thagatpa phongdokli matang sahida festival asi atopa lebaktagi lakpa miyoi singchu saruk yahanduna hena chawna pakthoknaba honagani haina mahakna makhata ki PK Singh na hai. Let us all, preserve all our films. Let us have more films being supported for production. Let us even call film, companies to come and maybe film in our beautiful state. It is sad again, as Pabung Shamba mentioned twice or thrice, that today Manipur is going through a tough time. But let me tell you, the timing of the festival is perfect. I would just say that next year, if I'm around, we'll make sure that we'll have a lot of international people also from outside, and we'll make it into a big event. I'm sure of that. Numit marini sathagadaba festival asigi ngasi ahuba numita cinema gi honglakliba saklon amadi Manipuri cine actors haibasida panel discussion ama pangthokki. Festival asida Bhutan, Norway, Sri Lanka, Iran, Myanmar, England na chingba mapan laibak taran thoi yauna punna film yangkhai mari utkani. Film singasi theater mari Manipur State Film Development Society, Tantha Police, QMax amasung Sandar Kriti Auditorium da utkani. Festival asigi ngasi ahuba numita MK Binodini na iba aribam Syam Sharma na direction piba restore torba Manipuri film isanaw utki. Mukhyamantri Nongthomam Biren Singh Uttar Pradesh ki Prayagraj da pangthokliba Mahakumbhagi Tribeni Sangam na ngasi iruptuna lai khurumki. Social media da thagalakpa warol amada Mukhyamantri hai Ganga, Jamuna amasung Saraswati turel gi itinpham oiriba Tribeni Sangam da leptuna lai khurumbada pungning wakhalonda nungaiba phawi. Mangnai kubak ani lonana Manipur gi miyam gi damak santi chokotpa amadi yaipaba puraknama gi damak lai khurumki. Mangnai asigumba isor gi mafamda khurumjaba asina lamdam asida amato oiba amasung pinabiba oirasanu. Mukhyamantri ga loinana Works Mantri Govindas Konthokjam, Power Mantri Thongam Biswajit, PIC Mantri Laisangtem Susindro amadi MLA Singh Tribeni Sangamda irupki. Sagolban Constituency Progressive Committee ga Urban Primary Health Center Sagolban ga kusamadana ngasi Sagolban gi Moirang Leirak Manung Community Hall da lemna lying bagi kem ama pangthokre. MLA RK imogi miyang makhada pangthokpa kem aduda miyoi chama hena lying ki. Kem aduda angang sing tika thadokpa lemne hidak yenthokpa amasung diabetes amadi cancer gi screening test su pangthokki. Kem adugi matangda Sri RK imon hai mipung kudimak haksang fana lehnaba amadi ana ayek yaudana lehnaba gi pandamda lemna lying bagi kem sing asi pangthokpani. Sarkar gi tongan ba haksel gi scheme sing mipung kudimakta yauhanduna laying bada kudong chaba phanganaba lepa leitana honagani. Miyamna kem sing asigi kudong chaba lobinabasu mahagna appeal tawki. Paugi marak tana atin ba break ama.
ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯅꯥꯕꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯊꯥꯗꯣꯛꯂꯁꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯂꯩꯄꯥꯛ ꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯝꯅ ꯒꯥꯏꯅꯤ ꯑꯣꯟꯀꯣꯂꯣꯖꯤ ꯗꯣꯛꯇꯔ ꯇꯥꯟꯅꯕꯇ ꯅꯠꯇꯅ ꯐ꯭ꯔꯤ ꯄꯦꯞꯁꯃꯤꯌꯔ ꯇꯦꯁ ꯕ꯭ꯔꯦꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯀꯣꯜꯄꯣꯁꯀꯣꯄꯤ ꯑꯃꯗꯤ ꯊꯥꯏꯔꯣꯏꯗ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯦꯝꯅ ꯌꯦꯡꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ NABH ꯐꯪꯂꯕ ꯑꯃꯦꯔꯤꯀꯟ ꯑꯣꯟꯀꯣꯂꯣꯖꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯥꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜ ꯁꯖꯤꯋꯥ ꯖꯦꯜ ꯔꯣꯗ ꯈꯥꯕꯩꯁꯣꯏ ꯏꯝꯐꯥꯜ ꯏꯁꯇ ꯇꯥꯟꯅꯕꯤꯌꯨ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ Sexual Harassment of Women at Workplace Prevention, Prohibition and Redressal Act 2016 gi matangda sensitization program amang asi pangthokre. Imphal gi Nityapa Chutekta leiba DIPR gi auditorium da pangthokiba thoramadu Manipur State Commission for Women na DIPR ga loinana sinbani. Thoramadu da wangang da Manipur State Commission for Women gi chairperson Tumlik Tiningpham Monsang na hai thoramasi maruina thabak shupham singda sexual harassment ga mari leinaba wafam singi matangda nupi singbu ningthina khanganabani mangnai thabak shupham singda nupi singna sada yangkai oirbasu tongan mamongi harassment sing tawbugi awaba kaya mayoknari asigumba awab asi koknabagi damak sarkarna ek amasung rule semduna nupi singbu hena mapangal kangkhalhali mangnai thabak shupham singda makoigi tawpham thupam matamdagi hena mathau tawriba nupi singna Sexual Harassment of Women Act Workplace Prevention, Prohibition and Redressal Act 2016 gi gyan leiba tangai phade. Thoramadura wangang mada IPR Director Ngangum Uttam hai thabak supam singda nupa amasung nupi singi marakta afaba mari thambagi tangai phadaba lei mang hai nupa nupi hak manaba haibasi imung amadigi haugadabani amasung imung adugi angang singbu nupa nupi khaidana yum amagi tawpham thokpa thabak sing tawhangadabani mang hai karmachari kudumangna makoi gi thabak supam singda mioi tarana saba Internet Complaint Committee sembagi tangai phadaba lei Siri Uttam hai Rajya Sarkarna Emergency Response Support System chanale masigi number na 112 ni hairiba number asi toll free number ni Thabak supam singda Sexual Harassment yengsinaba Internet Complaint Committee ICC gi matangda Supreme Court na hukum ama thokre lebaga sigi Rajya singi Chief Secretary gi miang makhada Deputy Commissioner amasung District Magistrate singna makoi gi jila singi sarkar amasung lanai gi thabak supam singda ICC sengapagi masing khangdoknaba survey tawnaba khangankre Rajya gi Social Welfare gi Joint Secretary na thokpa cherolaman hai ICC leitriba thabak supam singda masi sengkatnaba District Officer singna athuba matamda thabak lokot kadabani Bisnupur Jila gi oina miyangi numit hayeng amasung hangsit pangthoklagani thoramasi Kumbi Government High School Ground Tera Kong Kumbida ayuk pong 13 dagi pangthokani masida miyamna saruk yabiduna sarkarna paikhatliba tongan ba scheme singi khudongchaba lobinaba Bisnupur Jila gi Deputy Commissioner Laurembam Brikam na appeal tawri Nipan suba Longmai General Assembly ngasi None District Headquarters labor Longmai Part 1 da pangthokre General Assembly aduda Longmai Village ki mioi Janipan henmana saruk yaki mifam aduda chakot thorangi project sing village settlement rights amadi wildlife protection yauna hirong kyagi matangda warep lauki hari Haukiba numit marini asida MSPDCL na tongan mamapamda red chathabada IED Division 3 dagi mai huralaga thalamba mioi ani IED 4 dagi mioi tarataruk Kangpokpi Division dagi mioi ahum Bisnupur dagi mapan Kaksing amasung Thawal Division dagi amamam punna mioi kuntraringtoi fare masiga loinana mai gi khazna thidabagi consumer kunipangi mai kakthale haina MSPDCL gi General Manager Commercial na thokpa cherolaman hairi paugi marakthana break amamu Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent amma khaki angang mari mingchan bada mari suba angang du lem na mahi tambagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakangnaba media house singi damak admission amadi tuition fee da chada tara discount bijari. Ngasimag adom gi anakpa campus da laktuna tanabiyo. Akupa marol gi damak aikoi gi website www.unacoschool.in natraga contact 8131070337. Akasbani Imphal dagi pau tabiri Pradhan Mantri Narendra Modi na hari mahaki sarkar gi sakot thorangi model asi leibaki hana haibaduni masi kanagumbabu pelan naba tawbada miyeng thamba nate leibaki oina apenba aduda thamba miyeng ni
Mangnai Laibaki Han Haiba model asi Miamna Changyang Tore amasung masibu gyan tabadigi Miamna Sogali Maramaduna Miamna Sarkar asibu ahum suba tamgi sakti painaba sinabani Rashtrapati Draupadi Murmu na sangsaki sabha animakti pikiba warolgi motion of thanks Rajya Sabha da khanabagi paukum piraduna Pradhan Mantri hai mahaki sarkar na skill development financial inclusion amasung industrialization na ehenba mieng jangli Shri Modi hai mahaki sarkar na scheduled tribe amasung scheduled caste Lo sing mapangal kakananduna makwegi swarta ngakna bahonari. Mahang hai sarkar asina OBC kanglumna matam kuina digi tanaduna lakpa dabi sing pangan kre. Shri Modi hai. सबका साथ सबका विकास की भावना को जमीन पर उतारा है और वो आज देश में जिस प्रकार से बदलाव नजर आ रहा है फल के रूप में हम अनुभव करने लगे हैं हमारे गवर्नेंस का भी मूल मंत्र यही रहा है सबका साथ सबका विकास हमारी ही सरकार ने SC ST एक्ट को मजबूत बनाकर दलित और आदिवासी समाज के सम्मान और उनके सुरक्षा के संबंध में अपनी प्रतिबद्धता भी दिखाई परीक्षा पे चर्चा की निपान सुब एडिशन कुमसी सही ओइना अनोब मोंग अमद पांगथोकलगनी अमसुंग तांकक निपान लैगनी थौरमसी थासगी तरादा नई दिल्ली द लैबा भारत मंडपम द पांगथोकनी शिक्षा मंत्रालय hai anoba mong asida tongan tongan bahiramda maming leirabasingna mahiroi singa wari sanagani amasung makhoigi lo sing amadi thenaduna khanglakpasing tathok tasin taunagani mantraloy hai thoram asida raija amasung union territories nidigi khangatlaba mahiroi kuntrataru pradhan mantri ga hak thenana unaduna wari sanagani program asi Durdarshan Swayam Prabha PMO gi YouTube channel amasung education amadi information amasung broadcasting mantraloy gi social media channel singda sandokani Kuntrani Pansuban National Games da Manipur gi cyclist Laitonjam Ronaldo Singh boxer T.A. Singlem Basing amasung Sovi Jajona Sekjeng gi takman fangle kilogram yang kai mathoi gi nupa gi kanglupta Singlem Basing Chandir gi Anchul Punya gi makuta lehobani kilogram yang kai tare ki kanglup nupi gi kanglupta Sovi Jajo Sangita Khokar gi makuta lehobani nupa gi hockey da Manipur Punjab gi makuta Panjal ani sino da maiti hore nupi gi hockey da na Manipur Jharkhand gi makuta Panjal tare sino da maitho hore games asigi ngasi tarani chanba numita Manipur gi sanaroi singna lawn ball amasung taekwondo masanda makhoi makoi gi lamba singa thenagani haujik sanabagi makhata ba pau Devika Chingtham degi Lamlong Thongkong Artificial Turf Ground da chathariba Taret suba Manipur State League Lishing Ani Kunmari Kunmangagi ngasi sanakiba match da Manipur Police Sports Club na Youth Organization Sporting Club pu Panjal ama sino da thoikre Tara manga suba Sahit Manoranjan Singh Memorial CRPF Football Tournament Lishing Ani Kunmari Kunmangagi ngasi sanakiba match amada YDO na Pathapu Panjal Mari ani da thoikre atopa match amada na round na YWC bu Panjal ahum amada thoiki Mari suba MNCA Boys Under 14 Tournament Lishing Ani Kunmari Kunmangagi ngasi Sedok Ground Kongba Dobi Lampakta sanakiba match da BKCC Bamon Kampuna Force Ketrikau bu wicket tara da thoikre PTRC Ground Patsoi Part 4 da sanakiba match da KSDO Kyamgaina CDCC Sagolban Salam Lekai bu wicket mapan da thoiki Tauthong da sanakiba match da na PCC Mayai Koibina CCK Khongmanbu run chani humputara tare ta thoiki Lairenjam Public Ground da sanakiba atopa match amadana AKSDO Khangabokna YAL Thoba Lesang Thembu run marfutara nipan da thoiki Hauraibi Northern Star Club amadi Hauraibi Apunba FC ga khutsam naraga Hauraibi Kangjaibungda manga suba Chandranadi Trophy lishing ani kunmangagi ngasi sanakiba ani suba semi final match da FC Sektana ALCCO Chajingbu penalty da Panjal Mari ani da maithiba piduna final changkhre Rajesh Thagachari Devika aroiba da maroiba pau numi marini chathagada ekhoigi Imphal International Film Festival ngasidegi Imphal gi Palace Compound da leba City Convention Center da haukre IPR Director ngangom utam na hairi sexual harassment ga mari lenana karmachari singna thabak sumab singda Internet Complaint Committee sembagi tangai phadablai Pradhan Mantri na hairi sarkar gi sakot thorangi model asi leba ki hana haibaduni masi kanagumabu pelanaba tawbada mieng thamba natte leba ki oina apenba aduda thamba mieng ni Pariksha pe charcha gi nipan lak suba edition thasigi tarada naidri da pangthok lagani amasung kuntra nipan suba National Games da Manipur gi cyclist amasung boxer singna senjeng gi takman phangle pau loijare